ꯇꯣꯝꯊꯤꯟꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯗꯕꯗꯤ ꯔꯥꯖꯨꯅ ꯉꯥꯡꯂꯝꯕꯗꯒꯤ ꯐꯥꯎꯗꯕꯅꯤ ꯑꯗꯨꯒ ꯂꯤꯂꯤꯅ ꯐꯥꯎꯗꯕꯅ ꯕꯥꯔ ꯃꯅꯨꯡꯗ ꯊꯥꯏ ꯅꯨꯄꯤꯒ ꯐꯝꯃꯤꯟꯅꯕ ꯎꯔꯨꯕꯗꯒꯤ ꯐꯥꯎꯗꯕꯅꯤ ꯇꯣꯝꯊꯤꯟꯒꯤ ꯇꯣꯂꯣꯞ ꯆꯪꯂꯛꯄ ꯅꯨꯃꯤꯠꯅꯤ ꯅꯨꯃꯤꯗꯥꯡꯗꯨ ꯃꯍꯥꯛ ꯕꯨꯄꯥꯒꯤ ꯕꯥꯔꯗ ꯂꯩꯔꯤ ꯕꯁꯨꯅ ꯀꯣꯜ ꯇꯧꯔꯛꯏ ꯕꯁꯨꯅ ꯇꯣꯝꯊꯤꯟ ꯑꯩ ꯏꯀꯨꯏ ꯀꯨꯏꯗꯅ ꯊꯥꯏꯂꯦꯟꯗ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯎꯅꯔꯒ ꯐꯖꯅ ꯇꯥꯟꯅꯈꯤꯁꯦ ꯃꯌꯥꯝꯅ ꯔꯤꯜ ꯁ꯭ꯇꯦ ꯇꯧꯅꯩꯌꯦꯅ ꯉꯥꯏꯍꯥꯛꯀꯤ ꯋꯥꯈꯜ ꯈꯜꯂꯒ ꯍꯥꯏꯔꯛꯄ ꯑꯣꯏꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯒꯤꯗꯤ ꯑꯣꯏꯔꯣꯏꯌꯦ ꯑꯩ ꯈꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯎꯅꯕ ꯃꯤꯇꯤꯡꯗꯨꯗ ꯅꯪꯁꯨ ꯌꯥꯎꯗꯕ ꯌꯥꯔꯣꯏꯀꯣ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯌꯥꯎꯒꯅꯤꯌꯦ ꯕꯦꯟꯖꯥꯃꯤꯟꯗ ꯑꯃꯨꯛ ꯀꯣꯜ ꯇꯧꯏ ꯕꯦꯟꯖꯥꯃꯤꯟ ꯍꯔꯥꯎꯅ ꯑꯩ ꯍꯌꯦꯡꯃꯛ ꯕꯦꯡꯀꯣꯛꯇ ꯂꯥꯛꯀꯦ ꯑꯗꯨꯒ ꯀꯥꯃꯣꯟ ꯑꯃꯗꯤ ꯅꯥꯆꯥꯕꯨ ꯏꯟꯚꯥꯏꯠ ꯇꯧꯗꯨꯅ ꯃꯤꯇꯤꯡꯗꯨ ꯁꯤꯟꯅꯕ ꯇꯧꯒꯦ ꯑꯩꯈꯣꯏꯅ ꯕꯁꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯝꯄ꯭ꯔꯦꯁ ꯇꯧꯒꯅꯤ ꯍꯥꯏꯕꯗꯣ ꯇꯥꯟꯅꯁꯦ ꯇꯣꯝꯊꯤꯟ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯦꯟꯕ ꯏꯟꯀꯝ ꯈꯔꯗꯤ ꯂꯥꯛꯂꯅꯤ ꯍꯥꯏꯕ ꯈꯪꯂꯦ ꯍꯟꯗꯛꯀꯤꯁꯤꯗꯤ ꯁꯦꯂꯔꯤ ꯅꯠꯇꯦ ꯁꯤꯌꯔꯅꯤ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤ ꯂꯥꯛꯀꯤ ꯅꯠꯇꯦ ꯀ꯭ꯔꯣꯔꯔꯣꯝꯗꯅꯤ 1%ꯗꯪ ꯁꯤꯌꯔ ꯐꯪꯕꯗ ꯀ꯭ꯔꯣꯔ ꯑꯃꯗ ꯂꯥꯛ ꯑꯃ ꯐꯪꯒꯗꯧꯔꯤꯕꯅꯤ ꯑꯃꯨꯛꯀꯁꯨ ꯋꯥꯈꯜꯗ ꯅꯥꯀꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯩꯅ ꯂꯩꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯑꯩꯒꯤꯁꯨ ꯁꯤꯌꯔ ꯄꯨꯊꯣꯛꯑꯣ ꯍꯥꯏꯔꯛꯀꯅꯤ ꯇꯣꯝꯊꯤꯟ ꯃꯈꯣꯜ ꯊꯣꯛꯇ ꯊꯃꯣꯏꯗꯗꯤ ꯍꯔꯥꯎꯏ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯇꯨꯅ ꯁꯤꯇꯤꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯌꯦꯡꯂꯤ ꯃꯁꯥ ꯃꯁꯥꯒꯤ ꯊꯕꯛ ꯑꯃꯒꯤꯗꯃꯛ ꯈꯣꯡꯅ ꯆꯠꯅꯔꯤꯕ ꯑꯇꯥꯡꯕ ꯒꯥꯔꯤ ꯊꯧꯔꯒ ꯆꯠꯅꯕꯗꯨ ꯎꯔꯒ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯐꯖꯕ ꯑꯃ ꯂꯩꯅꯤꯡꯂꯛꯏ ꯂꯤꯂꯤꯒꯨꯝꯅ ꯃꯅꯤꯡꯗ ꯒꯥꯔꯗ ꯏꯟꯅꯔꯒ ꯆꯠꯄꯗꯨꯁꯨ ꯄꯥꯝꯂꯛꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯗ ꯇꯣꯝꯊꯤꯟ ꯂꯤꯂꯤ ꯑꯃꯗꯤ ꯄ꯭ꯔꯣꯖꯦꯛ ꯇꯤꯝꯒꯤ ꯃꯤꯁꯤꯡꯅ ꯊꯕꯛ ꯂꯣꯏꯔꯒ BBT ꯀꯝꯄꯦꯅꯤꯗꯒꯤ ꯊꯣꯛꯂꯛꯄꯗ ꯃꯔꯁꯤꯗꯤꯁ ꯃꯦꯕꯤꯁ S650 ꯑꯃ ꯈꯥꯝꯂꯒ ꯂꯩꯔꯝꯃꯤ ꯀꯥꯔꯗꯨꯒꯤ ꯃꯄꯥꯟꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯇꯣꯝꯊꯤꯟꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯕꯦꯟꯖꯥꯃꯤꯟꯒꯤ ꯕꯣꯗꯤꯒꯥꯔꯗꯇꯨ ꯑꯣꯏꯔꯝꯃꯤ ꯃꯍꯥꯛꯄꯨ ꯎꯕꯗ ꯇꯣꯝꯊꯤꯟ ꯍꯥꯏꯅ ꯀꯧꯔꯛꯏ ꯄ꯭ꯔꯣꯖꯦꯛ ꯇꯤꯝ ꯈꯨꯗꯤꯡꯃꯛꯇꯨ ꯇꯣꯝꯊꯤꯟꯗ ꯌꯦꯡꯊꯣꯔꯛꯏ BBTꯒꯤ ꯑꯦꯝꯄ꯭ꯂꯣꯌꯤꯁꯤꯡꯁꯨ ꯂꯣꯏꯅ ꯉꯛꯅ ꯌꯦꯡꯅꯔꯤ ꯇꯣꯝꯊꯤꯟꯅ ꯂꯤꯂꯤꯗ ꯌꯦꯡꯗꯨꯅ ꯅꯈꯣꯏ ꯍꯥꯟꯅ ꯆꯠꯂꯝꯃꯣ ꯑꯩ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯊꯕꯛ ꯑꯃ ꯂꯩꯌꯦ ꯂꯤꯂꯤ ꯇꯣꯝꯊꯤꯟꯗ ꯌꯦꯡꯉꯤ ꯅꯨꯄꯥꯗꯨꯗ ꯑꯃꯨꯛꯁꯨ ꯌꯦꯡꯉꯤ ꯅꯁꯥꯅ ꯆꯦꯛꯁꯤꯟꯖꯧ ꯊꯕꯛ ꯈꯨꯗꯤꯡ ꯅꯪ ꯌꯥꯎꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯇꯣꯝꯊꯤꯟꯁꯨ ꯈꯪꯉꯤ ꯕꯦꯟꯖꯥꯃꯤꯟꯒꯤ ꯃꯔꯝꯗ ꯔꯥꯖꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯂꯅꯤ ꯍꯥꯏꯕ ꯃꯍꯥꯛ ꯒꯥꯔꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯅꯨꯄꯥꯗꯨꯅ ꯕꯦꯛ ꯗꯣꯔꯗꯣ ꯍꯥꯡꯗꯣꯛꯏ ꯃꯅꯨꯡꯗ ꯕꯦꯟꯖꯥꯃꯤꯟ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯕꯦꯟꯖꯥꯃꯤꯟꯅ ꯇꯣꯝꯊꯤꯟ ꯆꯪꯉꯛꯑꯣ ꯃꯅꯨꯡꯗ ꯒꯥꯔꯤꯗꯨ ꯊꯧꯗꯨꯅ ꯃꯦꯄꯤꯡ ꯔꯤꯚꯔ ꯔꯣꯝꯗ ꯂꯥꯛꯏ ꯒꯥꯔꯤ ꯃꯅꯨꯡꯗ ꯇꯣꯝꯊꯤꯟ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯂꯤꯂꯤꯒ ꯅꯨꯡꯁꯤꯅꯗ꯭ꯔꯤꯕꯣ ꯇꯣꯝꯊꯤꯟꯅ ꯅꯨꯡꯁꯤꯅꯗꯦꯗ ꯑꯩꯁꯨ ꯂꯛꯅꯔꯤꯗꯨꯗꯤ ꯂꯣꯒꯥꯟ ꯁꯥꯎꯍꯟꯒꯦꯅ ꯂꯛꯅꯕꯅꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯃꯈꯣꯡ ꯇꯦꯛꯂꯒ ꯂꯩꯔꯕꯅꯤꯅ ꯑꯩꯅ ꯂꯤꯂꯤꯕꯨ ꯇꯨꯡ ꯏꯟꯅꯕꯒꯤ ꯃꯔꯝ ꯂꯩꯇ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟ ꯏꯊꯥ ꯊꯥꯖꯗꯅ ꯅꯣꯛꯐꯦꯠ ꯇꯧꯖꯩ ꯇꯣꯝꯊꯤꯟ ꯅꯪ ꯂꯤꯂꯤꯒꯤ ꯅꯨꯡꯁꯤꯕꯗ ꯏꯔꯥꯛꯅꯔꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯂꯥꯜꯂꯣꯏ ꯈꯜꯂꯦ ꯌꯥꯝ ꯍꯦꯟꯖꯤꯟꯅꯁꯨ ꯈꯜꯂꯨꯅꯣ ꯂꯤꯂꯤ ꯅꯠꯇ꯭ꯔꯁꯨ ꯐꯖꯕ ꯅꯨꯄꯤ ꯃꯌꯥꯝ ꯂꯩꯌꯦ ꯃꯍꯥꯛꯀꯨꯝꯕ ꯌꯥꯝ ꯀꯟꯖꯔꯕꯦꯇꯤꯕ ꯑꯣꯏꯕ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯕꯗꯤ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯈꯣꯏ ꯑꯅꯤ ꯖꯦꯜꯗ ꯆꯍꯤ 3 ꯂꯩꯃꯤꯟꯅꯈ꯭ꯔꯤꯗꯣ ꯅꯁꯥꯗ ꯆꯦꯜꯂꯤꯕ ꯏ ꯐꯥꯎꯕ ꯎꯕ ꯉꯝꯃꯦ ꯇꯣꯝꯊꯤꯟꯒꯤ ꯄꯥꯝꯕꯣꯝꯗ ꯑꯃꯨꯛ ꯊꯥꯔꯒ ꯐꯖꯕ ꯅꯨꯄꯤꯗꯤ ꯃꯌꯥꯝ ꯂꯩꯔꯝꯕ ꯌꯥꯏ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯅꯪꯅ ꯅꯨꯡꯉꯥꯏꯔꯁꯨ ꯋꯥꯔꯁꯨ ꯅꯪꯒꯤ ꯅꯅꯥꯛꯇ ꯈꯛꯇ ꯂꯩꯒꯗꯕ ꯅꯨꯄꯤꯗꯤꯅꯦ ꯃꯁꯤꯡ ꯌꯥꯝꯂꯣꯏ ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨꯗꯤ ꯍꯦꯛ ꯐꯪꯕꯒ ꯂꯧꯍꯧ ꯇꯣꯝꯊꯤꯟꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯅꯨꯡꯁꯤ ꯂꯝꯕꯤꯒꯤ ꯋꯥꯔꯤ ꯁꯥꯔꯛꯏꯁꯦ ꯑꯩꯁꯦ ꯃꯤ ꯍꯥꯠꯄ ꯁꯥ ꯃꯥꯜꯂꯨꯔꯕꯣ ꯑꯩꯁꯨ ꯅꯨꯡꯁꯤꯕꯗ ꯉꯥꯎꯕ ꯃꯤ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯈꯜꯂꯨꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯔꯨꯅꯤ ꯅꯪꯒ ꯂꯤꯂꯤꯒꯒꯤ ꯃꯇꯧꯁꯤ ꯎꯔꯒ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯅꯤꯡꯁꯤꯡꯉꯛꯑꯦ ꯁꯕꯖꯦꯛꯇꯨ ꯕꯦꯟꯖꯥꯃꯤꯟꯒꯤꯗꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯕꯅ ꯇꯣꯝꯊꯤꯟ ꯄꯥꯈꯨꯝ ꯄꯤꯗ꯭ꯔꯦ ꯕꯦꯟꯖꯥꯃꯤꯟꯅ ꯑꯩꯒꯤ ꯅꯨꯄꯤꯗꯣ ꯂꯩꯁꯥꯔꯤꯉꯩꯗꯒꯤ ꯂꯣꯌꯔ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦ ꯃꯤ ꯐꯨꯔꯨꯕꯒꯤ ꯀꯦꯁꯇ ꯑꯩ ꯆꯦꯟꯅꯕꯗꯒꯤ ꯀꯣꯔꯠꯇ ꯃꯍꯥꯛꯀ ꯑꯩꯒ ꯊꯦꯡꯅꯈꯤ ꯃꯍꯥꯛꯅ ꯄ꯭ꯂꯦꯟꯇꯤꯞ ꯑꯣꯏꯅ ꯔꯤꯄ꯭ꯔꯦꯖꯦꯟ ꯇꯧꯋꯤ ꯑꯩꯅ ꯗꯤꯐꯦꯟꯗꯦꯟ ꯑꯣꯏꯈꯤ ꯀꯦꯁꯇꯨ ꯌꯥꯝꯅ ꯁꯥꯡꯈꯤꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯀꯣꯔꯠꯇ ꯌꯥꯝ ꯇꯣꯏꯅ ꯊꯦꯡꯅꯈꯤ ꯑꯔꯣꯏꯕꯗ ꯑꯥꯎꯠ ꯑꯣꯐ ꯀꯣꯔꯠꯇ ꯃꯦꯗꯤꯌꯦꯁꯟ ꯇꯧꯗꯨꯅ ꯌꯥꯁꯤꯟꯅꯈꯤ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯃꯍꯥꯛꯄꯨ ꯄꯥꯝꯕꯒꯤ ꯏꯍꯨꯜ ꯑꯃ ꯐꯥꯎꯔꯛꯈꯤ ꯀꯦꯁꯇꯨ ꯂꯣꯏꯕꯒ
ꯑꯩꯅ ꯃꯥꯕꯨ ꯃꯇꯨꯡ ꯏꯟꯅꯕ ꯍꯧꯈꯤ꯫ ꯑꯩ ꯉꯁꯤꯁꯨ ꯅꯤꯡꯁꯤꯡꯂꯤꯌꯦ ꯑꯩꯅ ꯃꯍꯥꯛꯀꯤ ꯂꯣ ꯐꯥꯔꯝꯗ ꯆꯠꯇꯨꯅ ꯃꯉꯣꯟꯗ ꯐ꯭ꯂꯥꯋꯔ ꯕꯨꯀꯦꯠ ꯑꯃ ꯄꯤꯈꯤꯕꯗꯣ꯫ ꯃꯗꯨꯗ ꯃꯍꯥꯛꯅ ꯁꯥꯎꯕꯗꯒꯤ ꯑꯩꯒꯤ ꯃꯥꯏꯗ ꯂꯩꯗꯨ ꯂꯪꯁꯤꯜꯂꯛꯈꯤ꯫ ꯃꯊꯪ ꯆꯠꯄꯗꯗꯤ ꯑꯩꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯒꯥꯔꯗꯅ ꯐꯨꯔꯒ ꯊꯥꯔꯛꯈꯤ꯫ ꯑꯍꯨꯝꯁꯨꯕꯗ ꯑꯩꯅ ꯄꯤꯕ ꯂꯩꯗꯣ ꯃꯍꯥꯛꯅ ꯇ꯭ꯔꯥꯁꯇ ꯂꯪꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯊꯧꯅꯥ ꯍꯟꯕ ꯂꯩꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕ ꯃꯈꯩ ꯑꯩꯗꯤ ꯅꯨꯡꯉꯥꯏꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯆꯠꯄ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯃꯇꯨꯡ ꯀꯣꯏꯅ ꯏꯟꯅꯗꯨꯅ ꯂꯩ ꯄꯤꯕ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯗꯦ꯫ ꯑꯩꯒꯤ ꯕꯕꯥꯒꯤ ꯀꯥꯔ ꯄꯨꯗꯨꯅ ꯏꯟꯅꯕꯗꯒꯤ ꯃꯍꯥꯛꯅ ꯑꯩꯕꯨ ꯅꯨꯡꯁꯤꯔꯛꯄ ꯃꯥꯜꯂꯦ꯫ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯊꯣꯏꯗꯣꯛꯅ ꯁꯥꯎꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯄꯤꯕ ꯂꯩꯁꯨ ꯂꯪꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯑꯗꯨꯝ ꯂꯨꯍꯣꯡꯉꯦ꯫ ꯇꯣꯝꯊꯤꯟꯅ ꯕꯦꯟꯖꯥꯃꯤꯟꯗ ꯌꯦꯡꯕꯗ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯌꯦꯡꯊꯣꯛꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯄꯤ ꯇꯥꯗ꯭ꯔꯕꯁꯨ ꯃꯃꯤꯠꯇꯨ ꯄꯤꯅ ꯄꯨꯝꯂꯥꯡ ꯂꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯈꯤ꯫ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯈꯤꯕ ꯂꯨꯍꯣꯡꯈꯤꯕ ꯄꯨꯝꯅꯃꯛꯇꯣ ꯔꯤꯒ꯭ꯔꯦꯠ ꯇꯧꯕꯗꯤ ꯀꯔꯤꯁꯨ ꯂꯩꯈꯤꯗꯦ꯫ ꯑꯩꯅ ꯃꯍꯥꯛꯄꯨ ꯁꯦꯟꯅꯕ ꯉꯝꯍꯧꯗꯕꯗꯒꯤ ꯁꯤꯈꯤꯕꯅꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯇꯣꯄꯤꯛꯇꯨ ꯌꯥꯝꯅ ꯊꯨꯅ ꯑꯃꯨꯛ ꯍꯣꯡꯗꯣꯔꯛꯏ꯫ ꯇꯣꯝꯊꯤꯟ, ꯂꯣꯒꯥꯟꯒꯤ ꯂꯃꯟ ꯁꯤꯡꯅꯕ ꯃꯤ ꯈꯔꯁꯨ ꯊꯥꯔꯛꯑꯦ ꯍꯥꯏꯕꯗꯥꯏ? ꯊꯥꯔꯛꯑꯦ꯫ ꯄꯨꯄꯥꯒꯤ ꯕꯥꯔꯗ ꯂꯩꯔꯤꯉꯩꯗ ꯂꯥꯛꯑꯝꯃꯦ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯐꯖꯅ ꯀ꯭ꯔꯥꯐ ꯇꯧꯔꯕ ꯑꯃꯨꯕ ꯀꯥꯔꯗ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯇꯣꯝꯊꯤꯟꯗ ꯄꯤ꯫ ꯃꯐꯝꯁꯤꯗ ꯂꯩꯕ ꯁꯨꯇꯤꯡ ꯀ꯭ꯂꯕꯀꯤ ꯄ꯭ꯔꯤꯃꯤꯌꯝ VIP ꯀꯥꯔꯗꯅꯤ꯫ ꯀꯥꯔꯗꯁꯤ ꯁꯤꯖꯤꯟꯅꯔꯒ ꯅꯪꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯗ ꯈꯔ ꯈꯔ ꯇꯝꯃꯣ꯫ ꯃꯁꯤꯅ ꯅꯁꯥ ꯉꯥꯛꯊꯣꯛꯄꯗ ꯀꯥꯟꯅꯕ ꯂꯥꯛꯀꯅꯤ꯫ ꯌꯥꯔꯅꯤꯗ, ꯑꯩ ꯅꯣꯡꯃꯩꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯍꯩꯅꯗꯦ꯫ ꯅꯪ ꯃꯤꯒ ꯀꯥꯞꯅꯧ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯅꯣꯡꯃꯩꯗꯣ ꯇꯣꯏꯅ ꯄꯥꯏꯔꯒ ꯅꯈꯨꯠꯇꯨ ꯊꯨꯕ ꯍꯦꯜꯂꯛꯀꯅꯤ꯫ ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯑꯋꯥꯐꯝꯗ ꯇꯥꯔꯛꯄ ꯌꯥꯎꯔꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯆꯨꯝꯕꯅꯤ ꯍꯥꯏꯕ ꯈꯪꯂꯛꯀꯅꯤ꯫ ꯇꯣꯝꯊꯤꯟꯅ ꯀꯥꯔꯗꯇꯨ ꯂꯧꯁꯤꯜꯂꯤ꯫ ꯀꯥꯔꯗꯇꯨꯗ ꯄꯩꯁꯥꯁꯨ ꯈꯔ ꯌꯥꯎꯔꯝꯈꯤꯅꯤ꯫ ꯂꯣꯏꯔꯁꯨ ꯔꯤꯆꯥꯔꯖ ꯑꯗꯨꯝ ꯇꯧꯕ ꯌꯥꯕꯅꯤ꯫ ꯀ꯭ꯂꯕꯇꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯀꯥꯔꯗꯇꯣ ꯅꯪꯒꯤ ꯃꯤꯡꯗ ꯁꯤꯟꯗꯣꯛꯅꯕ ꯑꯩ ꯍꯥꯏꯈ꯭ꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯊꯝꯖꯤꯜꯂꯁꯨ ꯌꯥꯔꯦꯗꯅ꯫ ꯍꯣꯏ, ꯊꯥꯒꯠꯆꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯥꯃꯣꯟ ꯑꯃꯁꯨꯡ ꯅꯥꯆꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯗꯕꯅꯤꯅ ꯃꯈꯣꯏꯕꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯕ ꯃꯊꯧ ꯇꯥꯏ꯫ ꯑꯩ ꯍꯥꯏꯒꯦ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯀꯥꯃꯣꯟ ꯑꯃꯁꯨꯡ ꯅꯥꯆꯥꯒꯤ ꯔꯤꯑꯦꯜ ꯑꯥꯏꯗꯦꯟꯇꯤꯇꯤꯁ, ꯄꯔꯁꯣꯅꯦꯂꯤꯇꯤꯁ, ꯍꯦꯕꯤꯠꯁ, ꯑꯇꯩ ꯀꯌꯥꯁꯨ ꯇꯥꯛꯂꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯗꯥꯎꯟꯇꯥꯎꯟ ꯕꯦꯡꯀꯣꯛꯇ ꯂꯩꯕ ꯊꯥꯏ ꯁ꯭ꯇꯥꯏꯜ ꯑꯣꯏꯕ ꯕꯤꯜꯗꯤꯡ ꯑꯃꯒꯤ ꯃꯃꯥꯡꯗ ꯈꯥꯝꯃꯤ꯫ ꯕꯤꯜꯗꯤꯡꯗꯨꯒꯤ ꯃꯊꯛ ꯃꯈꯥ ꯀ꯭ꯂꯕ ꯍꯥꯎꯁ ꯂꯩ꯫ ꯌꯨꯝ ꯃꯥꯟꯕ ꯃꯆꯥ ꯃꯆꯥ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ꯫ ꯄꯥꯝ ꯇ꯭ꯔꯤ ꯃꯌꯥꯝꯅ ꯑꯀꯣꯏꯕꯗꯨ ꯀꯣꯏꯁꯤꯜꯂꯤ꯫ ꯊꯣꯡꯉꯥꯛꯄ ꯅꯨꯄꯥꯗꯨꯅ ꯕꯦꯟꯖꯥꯃꯤꯟꯗ ꯃꯀꯣꯛ ꯅꯣꯟꯊꯗꯨꯅ ꯈꯨꯔꯨꯝꯃꯤ꯫ ꯒꯥꯔꯤꯗꯨ ꯄꯥꯔꯛ ꯇꯧꯕꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ ꯌꯥꯔꯝꯗꯦ꯫ ꯏꯌꯥꯝꯕꯒ ꯁꯥꯎꯅꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯃꯤ ꯈꯨꯗꯤꯡꯃꯛ ꯐꯅ ꯑꯃꯠꯇ ꯈꯟꯕ ꯉꯝꯗ꯭ꯔꯦ꯫ ꯀꯥꯔꯁꯤꯗ ꯐꯥꯎꯕ ꯕꯣꯝ ꯐꯤꯠ ꯇꯧꯔꯝꯗꯧꯕ ꯃꯥꯜꯂꯦ꯫ ꯃꯤ ꯑꯃꯠꯇ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯆꯪꯍꯟꯕ ꯌꯥꯗꯦ꯫ ꯋꯦꯇ꯭ꯔꯦꯁ ꯅꯨꯄꯤ ꯑꯃꯅ ꯃꯈꯣꯏꯕꯨ ꯀꯣꯔꯤꯗꯣꯔ ꯀꯌꯥ ꯐꯥꯎꯔꯒ ꯒꯥꯔꯗꯦꯟ ꯃꯆꯥ, ꯄꯨꯜꯁꯨ ꯂꯩꯕ ꯀꯣꯔꯠꯌꯥꯔꯗ ꯑꯃꯗ ꯄꯨꯁꯤꯜꯂꯤ꯫ ꯄꯨꯜꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯒꯦꯁꯄꯣꯗ ꯅꯥꯆꯥꯒ ꯀꯥꯃꯣꯟꯒ ꯂꯩꯔꯝꯃꯤ꯫ ꯒꯥꯔꯗ ꯀꯌꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯕꯦꯟꯖꯥꯃꯤꯟꯒ ꯇꯣꯝꯊꯤꯟꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯕꯦꯕꯥꯔ ꯎꯠꯅꯔꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ, ꯃꯌꯥꯝ ꯐꯝꯕꯤꯌꯣ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯌꯥꯝꯅ ꯄꯣꯂꯥꯏꯠ ꯑꯣꯏꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦ꯫ ꯃꯈꯣꯏ ꯃꯇꯧ ꯀꯔꯝꯅ ꯕꯁꯨꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯗꯨ ꯇꯣꯝꯊꯤꯟꯅ ꯇꯥꯔꯤ꯫ ꯅꯥꯆꯥꯅ ꯃꯍꯥꯛꯀꯤ ꯑꯣꯏꯅꯗꯤ ꯕꯁꯨꯅ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯦꯁꯦꯁꯃꯦꯟꯠ ꯄꯔꯃꯤꯠ ꯑꯃꯁꯨꯡ ꯕꯤꯜꯗꯤꯡ ꯄꯔꯃꯤꯠ ꯐꯪꯍꯟꯕ ꯉꯝꯒꯅꯤ ꯐꯣꯡꯗꯣꯔꯛꯏ꯫ ꯕꯦꯟꯖꯥꯃꯤꯟꯅ, ꯕꯤꯖꯤꯅꯦꯁ ꯑꯁꯤꯗ ꯇꯣꯝꯊꯤꯟꯁꯨ ꯌꯥꯎꯍꯟꯁꯦ꯫ ꯃꯍꯥꯛ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒ ꯕꯁꯨꯒ ꯎꯅꯕ ꯐꯪꯂꯣꯏ꯫ ꯕꯁꯨꯒ ꯃꯍꯥꯛꯀ ꯌꯥꯝꯅ ꯅꯛꯅꯕ ꯃꯔꯤ ꯂꯩꯅꯩ꯫ ꯃꯍꯥꯛꯅ ꯃꯤꯗꯜꯃꯦꯟ ꯑꯣꯏꯗꯨꯅ ꯑꯩꯈꯣꯏꯒ ꯕꯁꯨꯒ ꯃꯔꯤꯁꯦ ꯇꯠꯇꯅꯕ ꯍꯣꯠꯅꯖꯔꯁꯅꯤ꯫ ꯀꯥꯃꯣꯟꯅ, ꯆꯨꯝꯃꯦ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯇꯣꯝꯊꯤꯟꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯃꯌꯥꯝꯗꯒꯤ ꯈꯔ ꯇꯣꯡꯉꯥꯜꯂꯦ꯫ ꯇꯣꯝꯊꯤꯟ ꯇꯞꯅ, ꯌꯥꯝ ꯊꯥꯒꯠꯃꯜꯂꯦꯗ꯫ ꯑꯩꯁꯨ ꯅꯪꯉꯣꯟꯗꯒꯤ ꯇꯝꯒꯗꯕ ꯂꯝꯆꯠ ꯃꯌꯥꯝ ꯂꯩꯌꯦ꯫ ꯀꯥꯃꯣꯟ ꯅꯣꯛꯇꯨꯅ, ꯎꯔꯦꯗꯅ ꯇꯣꯝꯊꯤꯟꯁꯦ ꯀꯌꯥꯝ ꯆꯝꯕ ꯅꯍꯥꯅꯣ ꯍꯥꯏꯕꯗꯣ꯫ ꯍꯧꯖꯤꯛꯀꯥꯟ ꯃꯇꯝꯁꯦ ꯃꯍꯥꯛꯀꯨꯝꯕ ꯅꯍꯥꯗꯤ ꯑꯇꯥꯡꯕꯅꯤ꯫ ꯕꯦꯟꯖꯥꯃꯤꯟꯅ, ꯇꯣꯝꯊꯤꯟꯕꯨ ꯌꯥꯝꯅ ꯆꯝꯕ ꯑꯄꯪꯕꯅꯤꯗꯤ ꯈꯟꯒꯅꯨꯀꯣ꯫ ꯃꯁꯥ ꯃꯅꯨꯡꯗꯗꯤ ꯃꯤ ꯎꯁꯤꯠꯇꯕ ꯌꯥꯝꯅ ꯀꯟꯕꯅꯤ꯫ ꯖꯦꯜꯗ ꯂꯩꯔꯤꯉꯩꯗ ꯃꯍꯥꯛꯅ ꯑꯩꯕꯨ ꯌꯥꯝꯅ ꯁꯣꯛꯍꯟꯈꯤ꯫ ꯐꯥꯏꯇꯤꯡꯗ ꯑꯩꯒ ꯂꯝꯕꯥ ꯄꯥꯕ ꯌꯥꯕꯁꯦ ꯃꯍꯥꯛ ꯈꯛꯇꯅꯤ꯫ ꯀꯥꯃꯣꯟꯅ, ꯇꯣꯝꯊꯤꯟ,
Nangna hostessingdu kanbagi kari reward phanglage. Nachana oina pakhum pirai. Honorary Citizen Award phanglani. Mahak Thailand da permanent residency lam phawba masagi oina leijaba yabasu yai. Kamona yam phai. Pung nipan tara phawba wa khanarami. Kamona call tawduna enjoy tawnaba nupi mayam lakhalami. Blonde nupi su yauri. Kamona have fun gentlemen. Hairaga nupi mayam dugi marakta changsinki. Nacha sumatung inaki. Tomthin tumina leibadu uraga Benjamin na come on have fun. Hairam laga mahak su chatki. Tomthin su cigarette chingba loiraga pavilion dagi tapna thoklai. Hek thoklakpaga yet oida foreign nupi ani changsilai. Nakong mayada English marol ki wa khara hairakpagum tawi. Kari hairino khangde nupi ani dugi perfume manamdo yamna kalli. Tomthin na si oireko ina khun mami ki sangsar se aine le mini haina tumina lai thoklabadi Benjamin amadi Kamona aise kari ni khankine makhoi ki kaina manate haina lokitra makhoi ki sangsar sida aise fit oidaba mini khankitra while party du yengning dabadagi Tomthin club manungda changduna matumta beer thaklaga lairi pung 10 muk tarakpada Benjamin masak khaidagi phajabi nupi ani puraga changlai Tomthin nang makhoi ani siga ngasi sida lehoro hayeng ayu ngantana ai nang bulawnaba mi tharage ai ngamloi ai hanmana phani Benjamin ngakna nang Lily gi wakal khali oirangani adudi puna hankrese ai nangbu hotel fawo thilamlage Tomthin na nang dile hawroidra lehawroida horen lambi dagi nupi ama pukhidoine chalasla Kamon da haram lage Kamon swimming pool manakta leiba lawn chair amada phamduna nupi mayamne ikoi sinduna leiri chalage hairo Benjamin na hoi chalage thingjile Kamon na Tomthin nupi ani du puko kaishu khaluno makhoi ani ma healthy ngaktane Tomthin na adongi tobimaldo aina thagachari adubu ai Benjamin na marak thatuna Tomthin se mahaki female boss bu koitan tandaribane hotel amatada punna leminabanina nupi ani se puraga chatpa yaroi Kamon noktuna Tomthin lady boss sing se nupa seduce toba yam haibane cheksiluko hoi aikhoi mohan khrage okay bye lambi da Benjamin na Tomthin thabak se ai tomtana tawba natabanina nang 2% khakta share phangye haina engoda waroganu ko paisa yamna invest tawgani nang su khare de dum phangni modern society asida paisa na tawba ngamdaba leite Tomthin ga Benjamin ga lambi punde Tomthin na taxi tonglaga hanki ge haibada Benjamin na yaramde hotel phawba thilaklami lambi dagi Benjamin na nupi ama hapaga mahaki gari da pukhi nupi gi pambomda tetu hakpasu ui Tomthin mahaki room mamangda leptuna room card puthokduna sweep tawnaba tawri thongdu hangtoke tawbaga thangnaba room dagi thong hangtorakpagi makhol tarami Lily full dress setuna thoklai Tomthin ubada makoktu khitang ikairap tawna nonthai Tomthin mamitto uiri tawduna Lily da munna yengi Miss Lily nang nungdang athingbasida kai chatke haino ngasai ngana chak charubagi amuk lamai hojik thoklaga late night snack chaki tawbane amukasu Tomthin nang yu ngawira kitang budi thaklui ngawbudi ngawdeda Lily sauna Tomthin da yengi Tomthin yu manam nataba masadagi thoklakba nupi gi perfume manam dusu yamna kalli Lily na amuk lana lawramnani haina khangi Lily hojik yam thenge nangna chaningba ma leibada aingoda call tawtuna dum hairo nangna thokpa pamlaso aiga puna thokse nungdangda bike thobo mi yamna thingnagani natomta thokpada kudong thiba nangani topic sigi maramdadi Lily reply kari su pirakte ngasai nungthelda gari manungda phamlaga leiriba nupado aigi uncle na haiba Benjamin dora
Matam kharagi mamangda nakhoi ani hotel gi mamangda laminabatusu aina uki. Tomthin su ningsing lai matamdo Lily na uncle na haibada Benjamin da smuggling syndicate leader ni hai. Adugumba mi amaga nanga pulaga chatminariba karigino. Tomthin na mahak aiga jail da laminakiba marup amane. Nangi best friend logana aibu marasiduna jail da thamkibado ningsingliba natra. Benjamin na aibu police da hainaraga lauthokibane. Hojiksu icham chamba party ama chatlubane. Tomthin mahak na nangi thawai kan khrabasu mahak kumba mi dagi dhanglap na layo. Mahak ki lamanda atopa lambi ama yengduna singko. Mahak ka loina duna sumlaiba haibase. Nang nasana na sabu mangnaba sindaga chapmane. Tomthin yu thaklubagi nisana makutu thangkatuna nate hai. Lily mahak na aibu asengo marupni haina lawe. Aisho tu mangai chamane. Ai mongona gi lapthokpa ngamloi. Mahak aingonda thaujal yamna lei. Aigi mangnaba kaidonung du tawroi. Masidi private matter ne. Miss Lily na yengshinbagi mathau tade haina khale. Lily ningamdana phare adudi nangna puningba mido adum pulo ai kesu hairaroi. Wasi hairamlaga thongdo kanna lonsinduna ka manungda changki. Tomthin na Lily bu themsira khali. Lily se tasengna chak lambagi thulukpa male. Ai nushibadagi Benjamin dagi lapthoknaba thembu thorokpa oiramba yai. Natragana isada nupigi perfume manam namra yengbu thorokpa sumale. Ka mamangda leptuna kawruroida kamain thengbani haibadi aisu khangde. Ai paisa tandaba yade. Paisa na problem khudingmak solve tawba ngamlamle. Ayukta Lily gi WhatsApp message ama lai. Ai ngasidi Bank of India dagi loan lobada discount lainaba amasung branch company asisu register tawnaba form apply tawrukhige. Office laklaroi nangna khara yengsilamo. Tomthin wakhalda khalami nungtigi sunglak laktraba nangbo. Nungthil thabak halaklaga city duki khwaidagi chawba shooting club amada Tomthin lai. Benjamin na pirakhiba kartu receptionist ta piraba matung hall ama phauduna decoration phasana tawba reception room amada pusilai. Tomthin mahaki apamba Glock Z19 khanduna kapatami maru yangkhai kaplaba matung paisa kaya tare hangi. VIP card dagi paisa kaknaba pibada cashier duna Tomthin da munna yengai. Nang card se kadai dagi lorokpano? Credentials ID ga nanga chanade. Aigi marup amana aingonda pirakpani. VIP card ni haibani. Kari asoiba layage. Sidi VIP card khakta nate. Senior officer khara khakta piba card makhalne. Card se pairadi 50% discount laye. Thailand dadi Benjamin se power phasana lay bijani. Mahak na sigumba card se aingonda pirai sinadi mahak na ibu aseng mamurup ne khanbagini. Cashier dunasu makhata na hanglakhidre hangbagi matiksu laite. Tomthin na password tu hairamlabani na mahak na hairidu asengba oiramgani khali. Club dagi thoraklaga Tomthin na akoibadu koyeng yengi. Car amuba ani khamlaga leibadu ui. Khara chingnai arakba bus ama tungduna maning seat ta phami. Bus tu thauba hek haubaga car ani dusu makhoigi matung inarai. Lambi du yamna pi i. Tomthin na bus tu khamu hai. Driver duna swaida khamba yaroi. Parking leite hairami. Tomthin na sauraga kanna laubadagi bus tu khami. Kumthaduna Tomthin na maningda khamliba amuba car dugi manakta changsali. Car manungda makhoi mari phamlami. Makhoi singdugi marakta Tomina bupagi barda purakhiba mi ani yaurami. Tomthin wakhalda mi khara chinba mafamsida bus tagi lehaudrabadi lamhangda makhoina bus se khamalakani. Nongmui paibanina aibu hatkiba yai natraga khong khuthudik lamba phawba yai. Taxi daga tonglamlabadi direct thumjilakpusu yai. Tomthin na makhoida yengduna logana na khoida aise halo harakpra pharaga puro harakpra. Tungda tongliba makhoi anido chirol tongnari. Tomthin na ai tomdane gari dagi thoraklaga phunabadi kari kai. Tungdagi nupa amana
ꯋꯦꯁꯇꯒꯤ ꯄꯤꯁꯇꯣꯜ ꯁꯠꯇꯣꯔꯛꯀꯦ ꯇꯧꯏ꯫ ꯊꯪꯅꯕ ꯅꯨꯄꯥꯗꯨꯅ ꯁ꯭ꯋꯥꯏꯗ ꯊꯧꯕ ꯌꯥꯔꯣꯏ, ꯃꯐꯝꯁꯦ ꯃꯤꯂꯤꯇꯔꯤ ꯌꯥꯝꯅ ꯂꯩꯕ ꯃꯐꯝꯅꯤ, ꯑꯥꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤꯁꯤ ꯎꯗ꯭ꯔꯣ?